Yengsin Khangsi Manipurda Sanjit Saramana pun muputaram nokjari. Ado ngasi aina pujari bu topic si yam chamba video si yam chamba video ni ko haidim mayamna comment he ibirakpa YouTube ki video sita comment iba yadre haibam hek thengna jayena ai comment di ining mani adu comment ibam ji changma matamda comment ibam ji thoktre ya masi atai karisu gi natte ko masi restriction mode ana mala yu do on torga thambi bagini adu restriction mode to off thambi gadam ne ado di loina comment iba yagni masi hek thengna de nungai tana video si semjabni lakbiro huzik mobile screen ni kona na hari mong simak ai haijarage huziki aina hari mong ji masigi phone sida huzik ucharage yengbiu sida lairi basi ai gi channel dugi oiba video amani ko video sida ai sangsin jare si video si sumaina laire ko si sida comment ige hana aina singkhat pa ko mathak sida singkhat matam da tu ubire ko si restricted mode has hidden comment for this video and sumaina tu comment ige habi adaba si tu sumaina any sigi video sida so mukchang yeng si sida so tu masi uji ai ingkhat jare tu sida so yong sumaina comment iba ya adaba gi problem si sumaina yeng bio mun nam tang sumaina thengna bi raga di kaido gani habdo ai uji haijara ge si kamdawni si back nambiro back to biro aduga tu sigi g gi sign nam mathak de yawri se to song si da my account gi photo thola leib yawni si changbiro aduga tu sigi settings de changbiyo aduga settings de gi general de changbiyo aduga inkhat biro to aduga si restricted mode si on tawrga thammi se si off to biyo suman hojikti hoji hanbiro adomna hani yengi ba video do hojik back to thok biro hojik masi matung da amuka changlasi ko hojik restricted mode to off thamre hojik changlasi amuka yenglasi si haure si inkhatle tu hojik di comment box thoklai ko sida comment dom iningba comment karino iraga sida send taw yare sumaina tu sumaina comment ji hojik di si video hojik changasi comment box yara leramani hojik tu hojik thoye si inkhatle tu comment box yare ko sida so dom haining ba comment karino iraga si thabe yare sumaina karigumba YouTube video da comment iba ya daba taraga di hujik aina hai griba mong du hujik khangbirani sigi ya thangba corner mathak sida lei changbiraga setting da changaga sigi general se mung changbiraga inkhat biro aduga sigi restricted mode si on torga thamamaga di comment amti iba yar way aduna yaring khai si off torga thambiyo sumaina si gaktani loire video like to work out bigino amade haibi ni wafam sing leibada comment box te biro hai wafam samjaraga video si matang hi losinjarge bye bye